US Navy SEAL na ningthina train tawkhiba Afghan commando bu Russia na Ukraine da lanthengna bagidamak recruit tawre haina foreign policy gi report matungina phongdok le ing 2021 gi August thada Taliban Afghanistan bu control tawkhiba matam aduda United States na Afghan Elite National Army Commando Corps ge members sing bu hundoktuna thamlamkhibane US na Afghanistan da hundoktuna thamlamkhiba commando sing adu WhatsApp ta contact tawraga Russia gi damakta fight tawnabagi damakta offer tawkhre kanagumba miyoising na Russia da chalaga lanmi oina khallaga Ukraine da lanthengna ba pamba yauraga de makhoi sing adu yamna ningthijana treatment tawgani haibagi thajaba pi de masigi damakta makhoi gi mameng apokpogi ming amadi military rank na chingbagi information tharakna bagi wafam su khangal le Afghanistan da leriba military amadi security source na phongdokhibada laiba kasida leriba commando lising tararom henbadi asigumba offer asida yaning bagi apamba leide Taliban na target tawrokpa maram na makhoi gi punsida hingbagi rakpa amadi thabak phangdabana maram oiraga US na train tawraga hudoglamba Afghan commando singadu Russia na offer tawrokpa sida yaning ba pokle mamangda Afghanistan gi commando officer oiramba mana phongdokhibada Sedowi Wagner Group na recruitment drive asida chenaram gani haina khalle Wagner Group asina malem gi laiba Kayada gi miyoi kaya amabu khomjille makhoina miraiba ki lanmi singbu khomjilaga Russia gi damakta Ukraine da thajin bage thabak thoram sing chathai masi aikhoina panghai haijin banate chumlaba wafam ne sahi asigi angan ba sarukta Wagner Group asigi video ama thadoroki bada founder oiriba Yevgeny Prigozhin na Russia gi jail da leriba prisoner singbu Ukraine da lanthengna bagi lanmi oina recruit tawwe masi makhoi da piriba dandi gi chang adu tensilaga chatharaki ba thawong oire Yevgeny Prigozhin hairiba miyoi asi Russia ge President Vladimir Putin ga luna chana tinaba miyoi ne Afghan gi masing yamlaba commando sing da Taliban mamang shahida Afghanistan bu khudum chankraba matung tarakpada maribak thadoktu na chenkraba ne Western gi laibak sing da makhoina settle tawgani haina asa tawkhibadu ningba thungba ngamkhidrabane haujik masing yamlaba Afghanistan da koilot lotuna leire Afghanistan media na pikhiba report ta Russia gi damakta Ukraine da lanthengna recruit tawbada yawba lanmi sing adu Russian citizenship pigani haire Afghan gi commando ge captain oiramba masagi chahi 30 ga manga suraba miyoi amana phongdokhibada mahakna Tehran da leiba recruitment office ka connect tawnaba khonabada mateng pangli haire Russia na paktak na missile attack sing chatharakibada Ukraine da miyamna ising amasung electric phangkhidre Ukraine gi energy facility sing da Russia na paktak na atopa missile kaya gi attack ama chatharakibaga ngarang ningthauka ba numita Ukraine da electric phangkhidre amasung laibak asigi konung kipki chada marfu water supply ka khre ningthauka bagi angan bada laibak asigi Mapham Kayada leiba target sing da cruise missile samnga Henna kablakhi haina Ukraine gi army na telegram da haikhe missile nifuga mari kapthakre haina Ukraine gi army na haikhe Crimea da leiba Russia ge Black Sea fleet ta drone attack sing chathaki badugi damak Ukraine da Russia na maral sikhi baduge numit kharani gi tungda konung kip ta pokhaiba kaya marum na nikhe haujik Ukraine gi konung kip ta consumer sing ge chada marfu de water supply phangkhidre haina city aduge mayor Kliskol na telegram da haikhe konung adugi yum lak ahumga lising yangkhaida amukana electric power pinaba engineer sing na honare ayuk pung nipan dage nipan ga minute kun gi marakta city aduda yamdrabada pokhaiba mangagi makhol ta khe Ukraine gi region tareta arvan settlement sa Kayada electric power ka khrehaina prime minister Denis Samaihal na haikhe kip ki awang da pandam thamlaki ba mapham sing aduge manung dagi amagi manakta leiba Ukraine lanmi amana missile ahumgi attack tawraki haikhe ahen ba attack sing chatharak pa yabana Mapham asida leiba khudong thiningai oire haina thengjillaba lamphang na pham amada lanmi amana haikhe lanpham da lanthengna bagi mahuta Russia na micham singda lan tawrakli haina Ukraine foreign minister Dmytro Kuleba na Twitter da haikhe ngarang ningthauka bagi attack ase maritime safety corridor ama phauraduna maru oiba grand shipment sing yahanana ba maru oiba agreement amadagi Russia na tokhiba dugi matungda dai Dil adu dagi Russia na tokna ba warep laukhrabasu ngarang ningthauka ba numita grain amasung atai lau singugi pothok sing hapa cargo jahas ani Ukraine gi hitangpam sing thadokre haina maritime traffic website amana haikhe ngarang jahas ani Ukraine thadokna ba sem sari amasung jahas mari na Ukraine tamna lakli haina agreement adu bu senari ba joint coordination center CDC na haikhe aroi bada tabiri ba pumnamak po thagachare